Puna Maputaram Okseri Kamzong Jisiki Kuntu Kuki Kunda Andaramde Headman Yauna Ani Kapun Halamde Ani Sole Yum Tare Maitaramde Ngasi Ayu Angan Ba Pung Mari Makairom Tarpada Kamzong Jisik Sat Police Station Digi Kalu Pokta Kilometer Nepu Mangarom Lapna Laiba Kuntu Kuki Kunda Kuzukulai Matiksan Paiba Militan Sing Selector Dar Mbada Kun Sigi Biles Head Yauna Misam Ani Sire Atopa Kunza Ani no Maruna Pan Sopa de Gidagan Kibaganuna Kun Sigi Yum Tare Maina Tuna Tadolone Todok Tokriba Kun Asi Indu Myanmar border Paringa Irap Namna Dana Laiba Pamni Todo Asigi Matana Police Tagi Pangba Pawi Batuina Sakang the Bakulai Paiba Sing Sataramba Ete Asik Kun Asigi Koki Baptist Head Henmilon Hawkip Kutagama Apokwa Sonsen Hawkip Amasung Lunmin Tang Hawkip Ngom de Apopa Lake Draba Tangkang Hawkip Kawa Kunza Ani Sire No Maruna Pandana Soknama Sing Kun Asigi Jakomang Kunipan Apokpa Yumtonon Amasung Kaminan Kuntare Apokpa Tinpao Kawi Hari Kulai Matiksa na Paiba Militan Sing Aduna Kunza Ani no Maina Captain Halam Kiba Amasung Atopo Anibuna Somna Matan Natana Kun Asigi Yum Tere Lom Mai Tuma Tadon Hari Kulai Paiba Sing Aduna Kun Asigi da thong sing asi chathat dingai mawani kun asigi awang amasung maning tang masruk tigin noi maruk kya an kapsulaki nomai ma kontab da kun asigi kunja sing kun asi thadok tu na mana nakba umang amadi nok te sen thadona lonaki kunjan sing nanjena ba horpodigi militan sing aduna kun asi tamna changsulak tu na kunja sing tamna nomai kapsen ba amasung yumai thabagi thabak chatar kibani todo asigi pauk tabra sansat police station ki timna puyang SDPO amasung central force ga noina na thongdok topam da sanction ki laikidaba kunja anigi manungda amadi maina mai saruk amasung haksang da chakpa hauramle hari todo asigi matanda sansat police station su motor case FIR number 86 2026 under section 1032 1182 1912 32 6G 3512 3293 BNS amasung arms AK section 25 1 Sigi makar case amala khotona investigation tataba hokre police ki makadi case asi lokotona chijin ba horobasu kun asi da nandaduna kunja ani halamba ani buna solamba amasung yum tare mai thadolam ba se nabani haiba militant sing phaba punba amasung makoidagi kusukulai sing recover tobi paulai ki de Naga micham taruki hkchangsi postmortem examination tawkre hkchang ayama ngak tongalna tarmba amasung saru kyrmba sing yawbagi report pangle Ngarang numiyong ba matungda Kangpopi District Lairon Wifi Kungi Mapam Amada Police Sharpweb Amasung AR Pausen Samri ga Yankero na Forensic Expert Amasung Sniper Dog Season dun sa tagi ba operation da asi baksang way na pangkiba nagamisam taruki haksang sing ngarang numdang Amasung ngasi ayuk ki nona ba nungyay matung kung ani makairom tarkwada Gormon sorba pa na police is Jennings Police na Jennings ki milen sang da purukton tamna ba matung ngasi numidang pawdak sang tarung maki postmortem examination pangtokre Aksang taruki postmortem examination asi ngasi nimit dang khatam pangthoki bani na makoi tarku kari karamba thong chathaduna hatkibano haibagi official oiba report oigada postmortem examination asigi report Jennings ki forensic medicine department gi pangriba oiraga su makoi taruki manungda aksang ngaka tongalna tarmba amasung aksang saru sing kairamba yauki habi report pangke Naga mioi taruki asi baksang asi ayupung aniga makairom tarakpadagi Jennings ki mokta lejakki bedu Laikidraba singi imung manungi mioi sing masak kaktakre Home Minister Govidas Koto som amadi Naga MNA sing na Jennings ki mokta laktuna Laikidraba singi imung manungi mioi sing unadana awab sarugyaki Home Minister da victim amagi mase wiringyang new chawangna deputy CM demsa ki gen phagadamni haina taksin ki wiryang jin niona phongdok kibada tholebo thodok asina konsa kun amadi lainon wifi kuki kun ani asi matau karamna amona thajana bo lerakani haiba ngamdre konsa kungi lainon wifi phawok satpat lambi asida kun kya ama lairi bane konsa kungi kunja singa asiguma thodok tholiba asina di mathang dana karamba kundana to kanada thokani haiba ngamde nengara thodok asi ga mari nena akan ba action lokotuna lainon wifi kungi chenaba nupi singbu faraga wahang tawbiu haiba zabada ngasi phawok tabira lagribsi laibak thibani hainasu wakat ki mana makata dona lairiba lenga asi kayamuk yamna solabage haibasi thodok asina masak takle Naga kunja singi apa amadi lairon wifi kuki kunda operation jatha duna chenaba sing phaba amasung deputy CM lemsak ki gen phaba haibasini lemsak ki gen gi mapure basi underground ni haibasi mayek chen khangnarabani ngasi phawada lengana thamnakpa wafam sing miyamna taduna lakli maram aduna miyamgi wafam sung lengana munna tabiduna thabak to onthopiu laikhidaba Naga misam taruk adu lairon wifi kunda lairon sangadamni haiki biting imung manunga unaro matungda Home Minister Govidas Katham sona phongdok kibda Naga misam taruk hatpada senabasing atu matana phadana logi matu ina sabsab eksada hutkani
थीब खंगदना लेरखिबा मियोय तरुक असिगी खुंगुन नीदुना सिक्योरिटी फोर्स ऑपरेशन चथदो लाखिबनी अदुबु स्टेट असिदा सिक्योरिटी फोर्स मतिक चाना लेतबदगी फियम अदुमक लेदुना लाखी लेतबगी फियम अदुमक लेदुना लाखी हंदकी सीआरपीएफ की कोबरा बटालियन अनि स्टेट असिदा थुंगलरे बटालियन अनि असि डिप्लॉय तौरखिबा असिना फियम खरा फगनी थाजै स्टेट असिदा हेनवा सिक्योरिटी फोर्स कया थाजिलबसु मियाम नेंगाक मतेंग पांग गबदी अमसुंग वायलेंस की थबक लेप्तबदी फियम फगलकगी ngamdoi misambu phar matung tamchin hapa tupagi thabak tori basi mi bi nisat nati masi awam bathak ta kandem tawi thodo ase general sing shoidana phadam sab sab action lokani haiki amarom da konsa khungi chairman di adamna hongdoki bada mamang thagi taram jin naga misam tarukbu phajin dona thamkhraga sina phangki basi yamna laibak thibani thasgi mapanda kuki furki mioi tara mari di te ka na thado kiba laiki hojik naga gi misam taru asi baksang oina phangbada makoi utamthina o leiduna matuk matuk kaklaga mihat thina hatki haibasi khangba ngamle thong asi minungsi yaudaba mioi singi nisatni kuki mioi tara mari di hingna pikibani naga misam taru asisu hingna pirakani haibagi wakana daikibani adubu asiba baksang oina phangalibasi manipur ngana mioi taru asi hatpada senabasing phadan matik saba serak pikidabani justice phangdi pawo asi baksang dokiroi haiki lenga khayanaba porakti pawo misam taru ki aksang dokiroi UNC ngarang numi yunga matung na masing yalaba combined force ki president singna lairon wa pai khungi mapam amadagi sina phangle haina police na phongdok ram matung da ngarang ahing noi matung kangpopi district police na ku da haptuna ram matung ngasi numidang phawda jenimis ki miren singda postmortem examination pangthok raba naga misam torki akchang sing manipur lenga ka jasina ba porokti phawo lawdu makoi gi aroi mathomang pangthok khiroi haina united naga council UNC na phongdokre akchang sing asi bu ngasi nungtin pung ahum tarakpodagi numidang pung nipan phaw matang postmortem examination tawki thaba asida executive magistrate ama yawki bgalona video coverage tawki panba yabda haksang tarumaki mifam solom mana masak khagdoba ngamkide adubu makoi mamit amasung makut puluga phadna pukiba matamda makoina set sakiba phiron singdigi identify tawduna masak khagdoba ngamkibani thoro asigi case manipur ngana home ministry da haizabadagi NIA na Tijinaba Ministry na khangkraba ahamada konsa khungi siamena wakalakwadagi Sengmai Police na FI number 0075 2026 ki makada case ama lokhokibani case asi Galmro Supermana VS ta transfer tawbodagi PS asina case FI number 2235 2026 register tawkibani naga misam taru 100% nabasing cherak view AITUC mamang thagi tarom da lailon wifi khundagi phadna pukiba naga misam tarukpu tamtina hatuna punjilambagi thogdokpu janing phongdoktuna mias da senabasi nenga na thu matam phadna serak pigidamni haina on India Trade Union Congress Bisimpur District Committee Secretary N Yaskun Lakpana chero amana phongdorak de District Committee asina ngasi moirang thangjing manakta leiba M Somengi yumda naga misam taru hakiri thong yang do phongdoktuna pangthokye mifam da committee siki Vice President M Mangi State Committee General Secretary N Sotin Kumar State Secretary Teis Suresh Asa Angarwadi Worker Singh amadi tongan masala reba mioi kian saru yaki mafang khagdana lerekhiba naga misam taruku tamthina halaga phumjilambagi thogdok asi terrorist ki thongni terrorist thong asi senari sing athu mata phaduna leibak miyam khana serak pigedabani NIA gi action taken report miyam khanggadabani losinur thamba yaro nengang na manipur da tholiba thodo wathok sing asi matam sana section thorang da khul hawdaba dagi pamdawa thodok sing makhata na thorakpani manipur ki law and order paliba lenga sina ngak pangamdre haibada aimen bathok loi magata na pamdawa thodok sing thokna law and order ngak na honagadani manipur da tholiba sahi ahum helaba lanski warusin athu matamda state amadi center nengana porokadamni haiki pangthoki bam sta saru yakhe misam miyam laikhidaba naga misam tarki mapamda minute ani tumin leptuna kai kuno utki bagalonena makoi gi thawai singna taibang magi mapuda ing singna lairuna ba thawli ki yumlakta bom pokhan duna ki hanbigi thawak laibak thibani git chandra ahing atheng bari yumlakta bom langsindur ki hanbigi thawang sitharam basi yamna laibak thibani kana gumbaga nuwaina dab lairaga suning wari sanaraga yanaba progna ba honabi mahuta bom pokhan duna miyam da ki khang pi basi matungda amuana tawbigano haina youth club brahmapur president adhikari mayum git chandra phongdokre mafam asing Imphal East District manung sa Brahmapur aribam lekai lane number 5 kwarapom director sakang dasubna sakang dawas singna ngarang ngai matung pung amarom tarpoda PS Kennedy ni fuga mapan apopo PS ibotom bigi inkhondar mapangang kan mabom langchinduna pokain kibigi thogoku yaning da phongdok to ngasi nung tinpu amata udagi hogna youth club Brahmapur YC di amadi mera pai bisingna clubski mamang tataki wakat khongjang saru yaduna mahana phongdoki bane khongjang saru yakibusina kanana karigi damak tawribano haibadu mari lainabasina miyam khangna sengdor kadamni haiba wafam sing phongdolaki
Miamda u sing mama lauda na pizza game hoksagi khan kanabagi damak u thajin biu mema masana matam sangna sangkat sakalak pati hojik kangdong harak naba u sing miamna mam lauda na yeng tholaga hoksagi khan kanaba u sing thajin biu haina Tawan district wangjing hondamba maning lekai da leiba maibam ningon memna phongdorok de malamista holangni ba ing asai khan kanaba kunai su apa mai da kuningba upan kaya thajilaga asang amana thalaba aingba malem amagi damak ikhau langjari ba mioi singi marakta memasu amani Masaga sahi humdarom surabi asina miyam da maman laudana usa sing phangani hairiba sing sigi manungda haijang haikru haibong haino kampoi sorphon hairangoi pungdon haitup singthau sangrei sini sampra sigonglei malai amadi yongsak chan singba yauri memana makhata na phongdorokda mahangna maman laudana phangalnaba sem sariba usa sing lampak sanabunu sing mamiyam pumpham singda maru oina thajanbiu miyamna i pau phangbige hairiba sukma ki mobile number 879813674 da pau phawir po yagani hawki ba kumjani sing ani ga sumna ani da adwai da hawna mahana namnam sigi tongan mafam sing da usa sing thajin bi thabak kyamu pakhai kare tentha hairok sanung pham khongsang nangaten yunang hudrom nampen amasung Tawan gi cooperative ki office sing gi ahang mafam sing da DI sigi Tawan gi office ki masai gon yauna atai mafam kya sumhana usa sing thajin lakli upan sing asina hawdra bade ekoi mioi bana malim system kup ama pawu hingwa ngamloi nenga khatana u thabagi thabak sin langwana asum khongthang na te miam ekoina angamba sangda u sa sing thajdo nenga ta mating pangsin lachi ekoi tungi mironda asang amana thalam malem ama sineram draga di thawai panma sing wahogani habsi kangwina si haiki loisala koda story collection mo miyeng tabiru kwai puno mapu amuka na kurum jari